ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯒꯣꯜ ꯇꯥꯄꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯗ ꯄꯥꯎꯃꯤꯁꯤꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯈ꯭ꯔꯦ ꯑꯃꯗꯤ ꯖꯤꯔꯤ ꯇꯨꯔꯦꯜꯗ ꯂꯨꯞꯈꯤꯕ ꯅꯨꯄꯥ ꯑꯃ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 10ꯗ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯄ ꯁꯤꯔꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄꯗ ꯇꯣꯡꯕ ꯃꯤꯗꯤꯌꯥ ꯇꯤꯝꯒꯤ ꯕꯁꯇ Manipuri State Transport haina thaba wahai adu muthatlu haina Gwaltabida mathau tawba Central Force na hairakpagi thodok adugi matangda lengang na chataba mioi anina saba enquiry ki sarok ama oina nimit aduda pawlo ba saluba pawmi singi statement ngasi pikre jongan ma media house singi pawmi sing adu ngasi Secretariat South Block ta statement piki panba yai Gwaltabi thodok haina penadraba miyamna thodok adugi mayakta khongjang gya chachaki pawmi singi punba body ama oiba All Manipur Working Journalists Union Amju amadi EGM na su thogdo ado yaring da phongdoktuna khongchat amaga loinana thogdo adu thigatuna thogdo adu thohaliba miyoising cherak piyu haiba demand tawduna Manipur gi governor da memorandum amasu pishin ki pawmi singna nongma sinthal leplaga mifam pangthoktuna lenga kamai lenaba pawsing boycott chatharibani Yamna laibak chiba thogdok ama oina ngarang nungchilpung mari rom taba dwaida Tamenglong district ki Kaimai khundege Jiribamga yumthangnana lariba Assam gi Namdailongda mari matagi meyumda leiba nipa ama Jiri Turelda iruzabada lukhibadege ngasi phawba phangba ngamdri haire isingda lukhiba nupa adudi Jinchulung Kamai chahi 35 rongi lengani haire maki loinabi amadi maza tarama thole haure thodok asi thokhraba badongda local volunteers Forest Department amadi Assam Police na thiki adubu ngasi phawba phangdri haire Imphal manungda laiba maru oiba lambi kyagi mayai amasung mataida asoba kom amasung pot hol kya laiba se matam sana yengsindabana accident kya thokpata natana kudong satwa kaya miyamna mayoknare karama matamda kanana lambi asi semjinduna miyamna thengnari ba waba se kohongadagi haina ngaidari hiramsta pawdam ama aina hojik lejariba mafam ase akoi Imphal gi Kangla gi awang thangba sarukta leba akoi traffic point sigi hek nakanda leiba yamna sawba lambi asigi nakanda leiba kom amada ni aina hojik lejariba mafam ase lambi asi yana maru oiba adugumba lambi amani lambi asida aikoi VIP yauna aikoi ana ayek amasung misam praja masing khangdana saliba adugumba yamna maru oiba akoi lambel amani haidiba lambel asi akoi handaki ising isaugi mamangdagi hauna kaiba haukibadana tana akoi matam sanga lambi asi samjin dabana maram warakanda aikoi hajiti kom on onthoropadigi miyamna chatoka sinda maru ne nimidangi matamda chatoka sin tawba matamda masde accident thopana sembagi nungai taba thodo sing thokpa laikre haba aikoi ISTV news ta khangalakpa laikre asigumba aikoi Imphal city gi yana maru oiba lambi sing sigi marak sida aikoi karam mafam singda akoi sigumba yan khudong thiningai oraba lambien gi akoi gi port hole gi hento kom na singba singsi leibagi habada akoi mayam punna mathang miyeng taminasi ipun jina nungti gi cha leire nara adi kanana kai tawni nomagi suraga chaba khoidadi kayada warabano cha ko aduna ne si mayam che angtadi mari leinabana sembiu nungsi chanana sorok ta phamiba mayam akhoigi yengbiraga ne mari leinaba singna nungaina akhoibo angta hinghanbiu sidai higi kom sidagi ne ising kapsalai adagi pham chapam khangde ko nungai phamai se sukhang khangdre dai cha sudra su chaningai leite nomai kai then thoktradi injang chon thongai leite cheng janingai litaba mi ngaktani kai then ga se nungai na chaba mafam chaba mafam da khoi se thambiu aduga ne ichai su yokjage ichai su thakjage nong kitang ta kada lambi sa pa nungai te ba adu kaino da phangai mang thok asigi do kaino ka sampaki do adu su ita chatpa nungai te jaking de accident thokali dana adu lambi thong phan ni adu ka chakhot pot kana do sem pa me ba sakana kai Laira khulakta ising thungba khungwana la se phajana sengbiba yarige ising thunghandaba adungmatik nungaina chatpa lambi si sorok koilas matha sorok sida kom leibase yam nungai jade khoi pa adungmatik nungai hanba pamje mayam accident thoi je lambi sorok sina kom moi leirabani na gari macha thokwa angang ahan khangde accident gi chang se adungmatik wangkhale ba ko lambi phatrabani na lambi se phana ba sarkar na sembiu haijabana ta na pai leite
asumna aikoi Imphal city bo smart city ama oinaba mangiba asigumba city amage manungda leiriba tongan ba lekai single akole khulak singda leiriba lambi gi phibam asi phatabadana tana aikoi miyoi masing khangdana sanariba maru orba main road sing asigi Mayada amasung nakanda port hol katanatana asaw asaw kom sing laibasina maram orakanda aikoi gari thawba matamda accident thopadana tana makhal kyagi awaba kudong sadaba asi miyamna mayuk nari asigumba miyamna mayuk nari ba awaba kudong sadaba kaya asi kanana karam matamda laaga semjillaga asigumba phatraba lambi asi afaba lambi ama miyamda piba ngamgadage haibasi mayamna khawrangna ngaina hori ISTV pawgi damakta cameraman thoksom tombaga loina pawdam jariba kumarjit wahingbam ISTV news Imphal. Manipuri film ge sakngai rab actor Irom Khabana haukiba megitang kontrada longbagi thoramda haizang pot nimita kek kakpa adu lamda masigi oiba chana kangron wangbalan tawkiba du khanta hogda bakhara dagi tawkibani haina khaba masana ngasi langol dilaiba World Meteorological Organization headquarter da pangtokpa pawgi mifamda phongdokre Khabana makata na haikibada haizing pot nimita kek kakpa du mamangda Manipur da pangtokpa luhongbagi thoram kya da pangtokpa thengnaba laiki adugumba Kaya adugi matung ina khanta hogdana pangthokibani masida miyamna lana ubiganu matung tablasu lamda masigi oiba chana kangron culture bu ngakna chatkani miyamna su aikoi culture bu ningthina ngakna thaminasi haibaga loina kakchingda ke kapagi chanabi lei haina haikiba dusu khanta hogdabana haikibani lamdamta leiba lanai lupuna magna tawkiba aranba singa sibu ngakpina wapam thamki Kaksingi longi saita satlaga kaksingi nupi mayumda nataba koigi thangnabagumba adumudadi asapot chabagumdu chatnai haijagadawuni adubu asawuna mayai oibadagi aina waheje serana no aina logre aduna kaksingda ke kakpa chanade aina kaksingi salagi kamudasu aina haijari tongan ba koigi Manipur gi organization singi organization singjida iraisa singna aina haijaningise khangdabadagi apangba nachani kambiduna koi ngapi unasu haijari duga aingondagi horaga aina ngasi koi Manipur society sida aingondagi horaga ke kakpigi chatnabi adigi tawriba kholiba myam ahenba lakpa khotpa si punna koina semtok minaji na aina haijage tungda horliba iraija jingna akoigi nat amusung satam koigi kannaba hona minasi hainasu thamjabi Paugi mipampadura sarvyakiba World Meteorological Organization ge secretary Longjam Samshana Khabana tawkiba aranba kaya mahak masana lan khre haiba wapam World Meteorological Organization ge office ta laktuna hairabanina lamdam asigi organization singna makatana khabada social media da fazada wapam thambi ba tokpiro loinana World Meteorological Organization na lamdam asigi satna kangon gya da akan mami eng changduna ikhoi gi oiba satna kangon kaidana thamna honaduna lali makatana su hona balleploi Loinana lamdam asigi nupi kyana mapalam da mayum paluraga lamdam sida amuk halaklaga luhongbada irang arang arakya tawba sina aikhoigi chanabi asi miyam da lana unabagi maram oi aikhoi masing yamdraba furu amani aikhoi igi pal ngakna thamnaba honasi haiba wapam thamki Miyoi bagi life to mai magi apam da khone yet padi leite adubu akhoi gi cancer da akhoi gi leimai da manghal lakada ba duga akhoi haurai ba miron sing da matau tamlak ningai oiraba sigumloba mian sing da topa nan Manipur sing da luhongra kan ngasi sida mu la kan mu luhong san ba duga madugi event du buna ko social media ra wai chara kan da yamna phajaba amagum na chalai ba se tobiganu loinana tongan ba lup sing da culture organization sing na su igi panga la se haina tongan khongjang changchin balai loina World Meteorological Organization su asigum ba se changjan jabalai maram basina maram oira kan da asigum lo ba phajada ba society da tawba se tawbi da ba akhoi World Meteorological Organization gi apin tawjari loinana World Meteorological Organization hairi ba thabak thoram sing ase amuhana chatharak pa taragadi masde World Meteorological Organization chap chaba akan ba miyeng changa kan da madugi chap chaba response tawgani aduga akoina khoigi Manipur khunai bu maitai culture bu akoina matam punamak ta ngakna bu honaraga World Meteorological Organization leplaga leigani ha wafam adu khoi masi press media ai thongda thamjagi NIA na moredagi kamgin thangang te kowa su group te leiba kadarama Assam Rifles da paki bagi mayokta moregi tongan ba CSO singna hauki ba hingngai dagi ngase hingngai fawba pung kunmarigi total shutdown chachari Khongjang asta maram oiraga more town dukan sing hangna khidre lambi da gari sing chena khidre Khongjang asigi sorogama oina galngam lantern dagi ADC complex fawba khongchat ama chatkre maram zadar mi faba yaningde central agency singna furu ama khaktada
yangsin balekwadabani thodok asa yauriba Assam Rifles ki officer khudakta transfer tawgadabani haina memorandum ama Tengnopal SC ki MLA Ledfau Halfkip ki kuchangda Manipur ki governor AK Balada yongdaba pisinkre. All Manipur United Clubs Organization Amuko amadi Manipuri Students Federation MSF ki apunba rescue team na hauji gising isaw gi awaba mayok naduna flood relief camp talariba singda medical aids pibagi thabak makha chari ngasi wangkai ayang pali Diamond Club amadi wangkai ayang pali laima kaithel apunba luf ani ga khosamnaraga area dugi mafam da relief logduna lariba singda hidak langthak sing yan thoki mathangda wangkai kaithel asangbi relief camp punna mioi humra muk laiba mafam masida amuk medical aids ki polam sing yan thoki polam sing asi yan thopada wangkai kaithel asangbi area sigi lup ama oina lairiba Naharol Sinta Kangluf NSK gi kuchangda kusinakibani medical aids yan thokpa sida amuko gi vice president Dr. Norendra Thoksom secretary general Pratap Lesangthem secretary publicity Hasnam Foreign amadi MSF ki maruiba thomi singna Renana All Manipur Chemists and Drugs Association gi maruiba thomi sing tu saryaki Wangkai Ayang Pali Diamond Club Wangkai Ayang Pali Laima Kaichel Apun Baluf amadi Naharol Sinta Kangluki maruiba thomi singna thawai yaungna Honabibana medical aids pibagi thabak asi area sida mai pakna sangsinba ngamlibani hairi Haukiba sahi kyagi mamangdagi lebaki nungai yaifenaba khunjaw leichawnaba oinaba inga thagi 13 panba khudingi oina Besnupur district ki kainaugi konung manungda leriba ibudau langon ningthogi haikat lekat tamba amadi thongi jabagi thauram ngasi langon ningthau thogaluf kainauna senduna haikat lekat tambagi thauram pangthokre langon ningthau thogaluf kainauna senduna pangthokiba haikat lekat tambagi thoromaduda moirangthem idhau subol kangmom sana konungdagi lakpa phamnaiba sing oinam SC hanagi MLA Raisham Radha Kishore yauna Manipur ki tongan bamafam kyadagi lakpa miyamna saruyaki Thaugalluki President C.S. Ajit Kumar na haukiba sahi kyagi mamangdagi pangthoktuna lakpagum handak sahi gisu ngasi pangtholiba asina ganglai asida soidana awanba madi laklagani idhau langon ningthaugi laikondagi phangba ibudau taret ki anoba langonda ngasi thawai miren hapaga loinena ngasidagi soidana Manipurda anoba awanba madi laklagani ganglai Manipur asida lairiba mipong khudimak thongna pangal amadi apunbagi saktam ama atubada uba phanglagani haiki aduna ngasidagi thoram asi pangthokraba matung asidagidi adugi matik ahong masi laani haiba si aikoi ngasidagi amuka hena hongba aikoi legaksi mara tapna amadi koi punjan laduna amaga watana aduna aikoi koi mai pakpa porokna bagi lamben adu khuyumgi mapaugi matungna kumsi chahi pangthoiba inga thagi tarama thoini panba thangin asida pangthoiba thoram asida pangthokpasida adugi matik aikoi afaba oirani haiba asi khuyum gi mapau oina aikoi ibdauksing na takpire haiba se mai miyam da thamjari Islam lining chatpa singi senglaba Ijol Zohagi Thauram Manipur rasu lining asibu chatpa maite pangal singna lining chatnabi amadi harau tyamna pangthokli ayukta masajid singda lining laishon Thauram pangthoki Hazrat Ibrahim gi mamangda maki amata pokchaba masani pa Ismail bo alada Qurbani taw haina takbirambadagi isorbu sena thazaba lumna ningzaba magi kathokpagi thawong adubu Allah na penbiraduna masagi muhutta umba ama oina alada Qurbani tawkiba senglabu niwet adubu ningsingduna thoramasi pangthokpani Ijol Zohana lakwada Manipur Pradesh Congress Committee ki President Kaisa Mega Sandana yepa paujal pirakli senglaba Ijol Zohana lakpaga iroinana Manipurda tangduleitana ingna sikna hena sakhotpa hana sunaba yaudaba nusi sanana amadi nungai yaifana laiba Manipurama kumai asina purapa oirasanu hairi Maite pangal singi maruiba kumai ama oiriba Ijol Adha Bakari na lakpada mayangi fal SC MLA Kongkham Ravindrona yepa paujal pirakli kumai asna lakpada alana lamda masida kundaminariba singi marakta amate oiba nusi sanana himinaba amasung sakhotpa iramda Manipurama pinabiramba oirasanu hairi Manipurda Kundalaita duna lairiba furup singi manungda Maitei Pangal Furuki lining laison oiriba Ijul Adha Kumaina lakpada All Manipur Ethnical Socio-Cultural Organization AMESCO na papaujal pirakli AMESCO na thokpa cherol amana maidingu khange mana panba matam ingkumja lising maga samanga marfuta taretagi lising maga satu yang khani choida lamda masida
ꯌꯨꯝꯅꯥꯛ ꯁꯥꯒꯩꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯨꯟꯇꯣꯔꯛꯈꯤ ꯇꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯏꯒꯤ ꯂꯤꯛꯂꯝ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯤꯟꯈ꯭ꯔꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯂꯩꯉꯥꯛ ꯂꯣꯏꯁꯪ ꯄꯥꯡꯒꯜ ꯂꯣꯏꯁꯪ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯊꯥ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥꯃꯔꯨꯝ ꯂꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯧꯎ ꯁꯤꯡꯎ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯔꯣꯏꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯛ ꯎꯗꯕ ꯁꯥꯐꯨ ꯀꯌꯥꯃꯔꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯗꯤꯚꯤꯁꯤꯞ ꯄꯣꯂꯤꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯈꯥꯏꯕꯨꯡ ꯇꯥꯟꯅꯅꯕ ꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯁꯥꯐꯨꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯆꯞ ꯃꯥꯟꯅꯅ ꯊꯦꯡꯅꯃꯤꯟꯅꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯒꯅꯤ ꯁꯦꯡꯂꯕ ꯏꯗꯨꯜ ꯑꯙꯥꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯂꯥꯛꯄꯗ ꯀꯠꯊꯣꯛꯄ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯂꯤꯛꯂꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯜꯂꯥꯅ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯔꯣꯂꯁꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯍꯩꯕꯝꯖꯤꯠ ꯀꯨꯃꯥꯔ ꯁꯤꯡ ꯅꯤꯠ UG 2020 ꯑꯦꯛꯖꯥꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯇꯣꯄꯔ ꯑꯣꯏꯔꯛꯈꯤ and I am a very proud student of Comet Coaching Institute. Bright Career Hostel cum Tutorial Center for Class 11 and 12, Ghari Awang Lekai, Imphal. Hostel asida Class 11 amadi 12 mahiroi singi kudong chaba piri. Hostel asi Harvard, Comet, Messi, Extra Age, HRD, Imphal Valley singi akoi with the labor hostel amani. Contact the wheel Bright Career Hostel cum Tutorial Center. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru oriba liver gi damuktadi kari section thorang lo birib. Novocam Health Care gi Original Lipsa 5G na adongi liver buson badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengkalali chaba tumali acidity hantan. Sizinabiyo Original Lipsa 5G. Novocam Healthcare na sajaba Original Lipsep 5G ahum lawbada coffee cup ama free da hapchari. Break amatong taram na moksari makatawa pauda. Isaw na awaba taraba paumising da All Manipur Working Journalists Union na makata na tingpangi polam sing yan chokli. Operation Relief ki makada Union ki President Asem Bhaktana Luching duna ngasi Imphal East amasung West ki mapamda isaw na kudong chadaba thohalaba Union ki member sing da chana thakna polam sing yan chokki. Makata na warhoriba atay member sing ki yum da satuna tingpang polam sing asi kusinagani hairi. Indigenous Youth Association of Kanglai Park Yaki Tarasuba Foundation Degi Chauram Langol All Age Home da Halaman Singda Asamba Kudul Piduna Salin Amasamin Matung Nganjaba Mateng Home the Kusina Duna Pangchokre Toram Aduga Mailenena Association Siki President L Tongambana Ipai Pusing the Tambiramba Ikwegi Kunai Loan Lengak Loan Sanmit Loan Inat Lining Amari Taxi Kasi Punama Mangsilakba Mipal Tangdana Masana Marom Dom Lepsabangam Jadraba hingna asibaga pangkak oina hingliba haujiki nahasingbu punna amuktang mikap thohanduna iramdam ikunai asigidamak asumba khongthang ama laknabagi pandamda Indigenous Youth Association of Kanglai Park yak English ngani tara taruki jungi tang tarukta lingkhatkibani lob asina education health amadi socio economy da yumfam oiraga tungan bathabak thorom sing paikatuna ngasi phawwa lakli haiki home adugi chairman gi maikai dagi lob asina mateng Tawbirapagi damak thagatpa phongdoli loinana
home aduda laiba heart patient amagi hidak langthaksu luki general secretary na kusinaki. World Environment Day gamai lenana Lions Club of Imphal City amadi Janung Sinta Club ka kusinaduna beat plastic pollution haiba thimda Janung khungi sanabungi akoibada ujara sing thakre. Lions Club of Imphal City ki president Oinam Dhanabirina club asina mafam kya dasu u thaba ki tharam kya pangthokre adubu lamhang da u thaba si senabina balaitabana ayambana u pambi si mangbana Sanungi playground asidadi Janungi miyamna soidana senabirabadi u tharibasidi hingani haiki. Ground ju yam chauna frida u thabatu ju yam nungaiba mafam oina khanbasida koina sida select tawraga special oina sida interest piraga koin mafam ja hum mari rak chujare lakchari je aduga club ki kamu ta koina asi protect tawbiu haidana kya lobbiu na request tawraga fencing nung tawbiba ising chai biba ado atai mafam ta thabase koina lamang to ma da tharu base maintenance yaudaba adum tharamaga magi amani ka hingaga sa sanna satatana adum dimana sigiba do si mafam di club sina yam kyar oin lobidana yam phajana koi usi koi 50% makti adawai dadi uche koina thajabagi adum maintain tawraga hingbase koi uje Kawa Ireima Village Level Federation amadi Friends Union Club Kapulaga Vision Eye Plus Free Eye Game and Eye Screening Friends Union Club the Pangtokre Game asida tungan ba mioi kyana game asigi kanaba lauki Game asida frame lens sada kuntra tana phanghan bagaloinana computer eye testing free quality eye checkup tobugi khudong jabasu piki Loisila kodamroiba pau amone pizari World Tabi Todoki Matanga Enquiry Committee da Paumising Statement Pikre. Amadi JD Turel Luki Panupa Ma Tibo Pangdre. Hausi Pabwi na dia 7 episode Manipuri Pau Matanga Salajare, Mi Tabi Simamukana, Kuruzari.